ngasi phongkiba tongan manipuri se phongsing amasum thokiba thawdo wathoksingdagi maruoiba I pausing khongasaraga manipur top channel gi mekedi gi memna thamjagi ahanbada nupa masa amana tractor thawdunu imungi mateng panghori miyamna tabada thajaroidaba amadi angakpa amu oigedaba asengba thawdokta suknatagi class 5 khaktamak tamliba masagi sei tara rumtamak ngaidiba nupa masa amana tractor thawduna langol palaga laukhoiba better panduna khoiba madi trailer panduna phausingba honabagi thabak tawduna imung munung punaba hotnabada chauna mateng panghori hakthengna angang asiga unarubada maki maming Thaubal district ki manung sanba hairok part 2 debi mandap laikai da leiba laisram premanand elis nauktom sai kuntrago humdogi masa ahum gi manung da yaima oriba laisram milan elis naw yawbi sai tarani hairki maagna tractor thawduna imung punana bu hotnabada yamna asobo thawdang ama lawri hari sahi nauriba angang nahakna kamdawna tractor thawrakhibano matau karamna tractor thawba hairakhibano haibigi matangna hangkibo hangi pakhum piraduna milan hai makhoigi khul manakta leiba inganglok haina khangnariba mafam asida leiba singyagi labuk ama tractor ahum mari nektuna laite mananaba temthokpagi thabak chatakhi apokpa mapaga loyana lebak temthokpadu nungtigi yengba sanminaki tractor singadugi mathakta nongmana amada amuk tongba nongmana atopa amada amuk tongduna tractor thawbadu yamna muna yengjaki kanagumba tractor driver singna maakpu nungsibiduna senabiraga tractor thawba kabak tambiraki maaki apokpa mapasu makhong sokhibana thabak suba ngamdaduna leiraki madudagi makhoigi su sel tananaba tractor ama leiki tractor adu driver nektuna migi law khoiba setpada coronavirus handokpa thingnabani haiduna school kanadaba matam oibana mahakna tractor senanaba oina tractor tongduna ayama matamda sakhi nongma law khoifamda tractor driver adu yu ngauramduna law khoiba loisinba ngamdabadagi mahakna makhoigi tractor adu kakhatuna khoiba loisindaba law adu loisilamlaga driver adu hundoklamlaga mayum tana thawalakhi asum tawduna handaki law loknabagi matamdasu mahakna law yaibigi phausingba satpada maki apokpaga loinana satminaduna apokpa mapana makhong yanaduna leibanina ayama matamda tractor thawduna phausingba mahakna warakpa matamdana mapana amuk mateng pangbiduna phausingkhatpagi thabak asi tawrakhi mak mathantana phausing masatpa matamdasu adum yorakpada kanagumba miyoisingna angang natana karigi tractor thawribano namana pana nangona karigi gari thawalibano haina hanglakpa sairakpasu yawi matamaduna makki apokpagi mapagi makhong yadaduna makna thawraklibani haina khumi kanagumba kharana makna tractor thawduna satpa matamda angakpa oina yengna hobasu yawi aduga makhoigi imungi oiriba phibam adu khangbiba miyoisingna yamna phai imung manunggi mateng angam pangadabani seksina thau haina takpirakpa kayasu yawi haina su phungdorakhi milangi apokpa laisram premanand elis naukto masai kuntrago humdoina mahaki masa nupana kamdawna tractor thawrakhibano haibigi matangda paudamladuna hai mak masa singnungda satuna saktimana uzau haptuna imung manunggi awat apa purambani kumja inglisingani ga taraga mapangi bai numita u khaifamda saktimanagi u thadabada maki oi thangba khongi khuraigi saru tekhi madurigi yot phumduna thabak akanba suba ngamdana lakhi thabak suduna imung puramba mahakna thabak suba ngamdaduna lairakpadagi maki apokpa laisram udoina law sing uduna imung amuk purakhi laibak thibadi lu kokpada len taba haiba duni mahakna sokkiba matung tha taruklom lairaga maki apokpa udoisu BP stroke tawduna paralysis tawrakpadagi haksangi saruk tangkhai ama lengbu otpa ngamdana taduna laki maksu makhong yadraba aduda maki apokpasu amuk BP stroke tawsilakpa masanupa ahalna langmaidong da leiba lanai school amada class 7 na tamduna school boarding da lehenduna larik tamhalibana imung manung puba ngamba masa singsu oidribanina kamdau sige khanbada wakhal puba ngamdabadagi masa matomta sijakhra sira haina su kayara khalaki matamaduna makhoigi law khara yon thoklaga mina sijinaramlaba tractor ama lawduna driver nektuna sel talanki
laibak thibadi driver aduna ningthina senabidaba yengsinbidaba karigumba kanda hehek farakta aduna thabak suba laktaba toisilakpadigi amukke hena kok sarakhi hainisu pali noma maki masanupa milana driver aduga lau khoiba satminakhraga tractor adu pikliba masanupana thauduna labuktagi yum phawba karakhi numit adudagi maki wakhalda angang oirabasu masanupada thoidokna haithoi singthoibigi mangal ama mapuna pinabire hainisu pali Makasa Tarakwana Tentang na topa pau thamjage Tripurada ka henba thawong satakiba polisingi matakte action launanaba nesona taksinkre haukiba kumja English singaniga taraga mapangi January nipana Citizenship Amendment Bill gi mayokta Tuipara Students Federation na Tripura gi mandap varida democratic oiba khongjang changsinbada police na ka henba thawong satakiba numit ki ahum suba ningsing thoram pangthokpaga loinana police sing adugi mathakta mari lainabasing action launanaba North East Student Organization nesona taksinkre nesona thadorakpa cherol amana hai Citizenship Amendment Bill gi mayokta khongjang changsinbada police ki ka henba thawongna Tuipara Student Federation ki thomi kya asu apan nangan kiba English singaniga taraga mapan gi January nipan gi thawdo adubu amama numit haina mingthonduna leptana pangthorakpa ningsing thoram gi ahum suboina awalong pokpumda pangthoktuni yaningdaba phongdokre makhasa tarakpoina to pawamana Punjab Chief Minister Saranjit Singh Sanina Sardar Patel na phongdoram kibu wafam ga loinana BJP da amuk hana saikre Prime Minister Narendra Modi ki security lapse ki matangda BJP ga asoba political gi lanama mayuknariba Punjab ki Chief Minister Saranjit Singh Sanina Sardar Patel na matamamana phongdoram kibu wafam amaga loinana ngarang irai numita BJP da amuk hana saikre ma ki thaudang dagi ma ki punsigi maramdani hena nungnang jaba kanagumba mi amana India gumba lewa amada asoba thaudang ama lauroidabani haina freedom fighter adugi photo amana amaga loinana Chief Minister Sanina tweet tokhi Punjab ki Congress government na mi hatningbagi aningba singa loinana PM Modi gi punsi khudong thiale haina BJP na moral sikiba aduda Mr Sanina yamna sauna pokhum pikhi NDTV da piba interview amada Chief Minister na makataraduna magi punsida pi hairiba akibadu kadaidano maki kilometer amagi manungna kanaguma amata laikide nungna thakide bullet kapkide khulausing laukide ehak hingnaba hona hori hainam hangna karamna hairibano asiguma asauba lusing amadigi asiguma wohang amasum miyamna mahakpu prime minister oina bot piki mahakna mathau masakhangba statement sing pigadabani aikoigi prime minister khatpa pami haina nahakna hairi haiki prime minister na election rally amagi damak lakniba Firozpur da protest to lomi singna lambi thingjinduna lairiba flyover mathakta maki convoy satpa yadana laikhiba thaudu adudagi BJP na political ke henma khudong chaba lawno bokhonari haina Congress na hana haiki haina supali atopa pawmana cell phone hurana na bokhona bada Dhanbad ki judge Ravi Ranjan hatkibani CBI Jharkhand gi Dhanbad court ki judge Uttar Anand hatkibagi matangna thijiliba Central Bureau of Investigation CBI na Jharkhand High Court High Crime adudi accusing aduna cell phone ama huran ma pamadagi judge asibu hatkibani Chief Justice Ravi Ranjan amasum Justice Sujit Narayan Prasad ki division bench amana matter adubu hearing tawada CBI gi official singna court statement asi pikibani adumainama bench asi Central Probe Agency asi gi official singi pakhumda pen khide bench asin haiki CBI gi probe aduda anauba amata yaukide hearing ama hekta puthorai Chief Justice na hai Judge Uttar Anand hatkibadu cell phone Hurana bokhona bagamari lainai haina haujuk CBI gi official singna claim tawri taigumsum CCTV na di aikhoida tongan picture ama uli CCTV footage ki matungina mahak atamna na hatkibani CBI gi official singna haikibada wakhoina accuse adugi narco test amasum broad mapping ama conduct tokhi taigumsum makhoina kariguma amata thengnakhide CBI na ahenba test kharasu conduct tawre madugi report January 10 da laklagani haina su phungdokhi Atopa pawmana vaccine kapthoktabasing tholakpada phana bakhangankhre COVID-19 laina laisan amuk hana malem gi tuan ma lebak singda saitheng pi ba horakraba matung laina laisan asina akan ma saitheng pirak tringaida paikhalakpa section thorang singi manungsana Philippines ki president Rodrigo
ꯅꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ COVID-19 ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯇ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯔꯝ ꯆꯥꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯊꯦꯡꯅꯔꯕꯗꯤ ꯐꯥꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯔꯣꯝꯄꯥꯠ DC ꯔꯣꯗ ꯄꯨꯡꯃꯝ ꯃꯝꯂꯦ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ꯫ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯁꯤꯡ ꯈꯪꯗꯅ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯅ ꯁꯤꯟꯅꯈ꯭ꯔꯕꯁꯨ ꯑꯅꯧꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯗꯤꯕꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯋꯥꯔ ꯐꯨꯇꯤꯡꯗ ꯊꯕꯛ ꯄꯥꯏꯈꯠꯂꯕꯁꯨ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯔꯨꯑꯣꯏꯕ ꯄꯣꯔꯣꯝꯄꯥꯠ DC ꯔꯣꯗꯀꯤ ꯐꯤꯕꯝ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ꯫ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄꯨꯡꯃꯝ ꯃꯝꯂꯦ꯫ ꯂꯝꯕꯤ ꯑꯁꯤꯒꯤ ꯐꯤꯕꯝꯁꯨ ꯁꯥꯊꯤꯅ ꯐꯠꯇ꯭ꯔꯦ꯫ ꯊꯪꯅꯔꯤꯕ ꯑꯌꯥꯡꯄꯜꯂꯤ ꯂꯝꯕꯤꯁꯨ ꯄꯣꯠ ꯍꯣꯜꯅ ꯋꯥꯏ ꯆꯥꯏꯔꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯁꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ 2022 ꯃꯥꯡꯗ ꯂꯩꯔꯕ ꯏꯂꯦꯛꯁꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡꯁꯨ ꯂꯧꯔꯤꯕ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ DC ꯑꯣꯐꯤꯁ, ASPꯒꯤ ꯑꯣꯐꯤꯁ ꯑꯃꯗꯤ ꯑꯇꯩ ꯑꯣꯐꯤꯁ ꯀꯌꯥ ꯂꯩꯔꯤꯕ ꯄꯣꯔꯣꯝꯄꯥꯠ DC ꯔꯣꯗ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯈꯨꯔꯥꯏ ꯑꯃꯁꯨꯡ ꯈꯦꯇ꯭ꯔꯤꯒꯥꯎ ACꯒꯤ ꯇꯥꯏꯅꯐꯝ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯟꯀ꯭ꯋꯥꯔꯤ ꯆꯠꯊꯔꯤꯉꯩꯗ ꯅꯔꯣꯟꯗ ꯁꯤꯠ ꯃꯔꯤ ꯍꯦꯟꯒꯠꯅ ꯑꯦꯗꯃꯤꯁꯟ ꯇꯧꯁꯤꯜꯂꯝꯂꯤ꯫ ꯑꯦꯝꯁꯨ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯦꯝꯄꯁꯇ ꯂꯩꯕ DM CTEꯒꯤ ꯑꯦꯀꯥꯗꯃꯤꯛ ꯁꯦꯛꯁꯟ ꯑꯁꯤꯒꯤ B.Ed ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔ ꯇꯝꯅꯕ ꯃꯍꯩꯔꯣꯏ ꯂꯧꯕꯒꯤ ꯑꯦꯗꯃꯤꯁꯟ ꯄ꯭ꯔꯣꯁꯦꯁꯇ ꯑꯔꯥꯟꯕ ꯇꯧꯈꯤꯕꯒꯤ ꯏꯟꯀ꯭ꯋꯥꯔꯤ ꯆꯠꯊꯔꯤꯉꯩ ꯆꯩꯔꯛꯇ ꯅꯔꯣꯟꯗ ꯁꯤꯠ ꯃꯔꯤ ꯍꯦꯟꯒꯠꯅ ꯑꯦꯗꯃꯤꯁꯟ ꯇꯧꯁꯤꯜꯂꯝꯃꯕꯨ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯦꯝꯁꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯊꯤꯑꯣꯄꯤꯌꯥꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯂꯟꯖꯦꯟꯅꯔꯛꯄꯁꯤꯡꯒꯤ ꯀꯦꯝꯞ ꯑꯃꯗ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕꯗꯒꯤ ꯃꯤꯑꯣꯏ 53 ꯁꯤꯔꯦ꯫ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯄꯥꯎ ꯑꯃꯅꯤ꯫ ꯏꯊꯤꯑꯣꯄꯤꯌꯥꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯂꯟꯖꯦꯟꯅꯔꯛꯄꯁꯤꯡꯒꯤ ꯀꯦꯝꯞ ꯑꯃꯗ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ 53 ꯁꯤꯔꯦ ꯑꯗꯨꯒ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯅ ꯑꯦꯗ ꯋꯥꯔꯀꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯊꯤꯑꯣꯄꯤꯌꯥꯒꯤ ꯇ꯭ꯔꯥꯏꯒꯦꯠ ꯔꯤꯖꯟꯒꯤ ꯗꯦꯗꯦꯕꯤꯠ ꯇꯥꯎꯟꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯛꯄ ꯃꯇꯨꯡꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯛꯇꯝ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯠꯊꯣꯔꯛꯂꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯈꯤꯒꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯝꯖꯔꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫